Lakhipur online putok saba Oktober ki tang ani jumsa kaisha numit ki Khomjinba Pao tabirase ahan bada maru pao Kasar jila ki Kategora Kusiar Kul Bazar da dukan mapan maina tumna chakre Jananeta Hizam Irabot Sri Tirakha Kamitina Irabot ki mapok numit pangthokre Khorirol Sanglen Lakhipur da Malemgi ahal ki numit pangthokre State level open patriotic song competition ki result lauthokre Tripura ki mai paklaba meti masa mahiroi sing loinana atai gold medal amati PhD phangkhraba singbu taram na okre amasung achenba school bus ama khanghaudana mai horakpada bus aduda tongba oza amadi mahiroi yauna mioi kunmanga sire Haujik mapungoi papau tabirase Haukiba ningthau kabagi numitang athengbada Kasar jila ki nongchup Kategora gi Kusiar Kul Bazar gi Koko Sing Complex ta thokiba maheulang pokta punna dukan mapan maina tumna chakre thodok asida charakna lupa lakh marfurom gi pochei amanga ta thokre haire Fire Brigade ki kambuna mai muthatna bakkan na honna dunasu hairiba dukan singadu kanba ngamhaudre haire Jananeta Hizam Irabot Singa Sri Tirakha Kamitina Silangduna Haukiba Ningthau Kaba September ki kuntrada Jananeta Hizam Irabot ki mapok numit pangthokre Ayukta Silchar It Khola Karong da leiba Irabot ki mitamda leisu katpagi thoram pangthokpa kaloinana Ayuki pungtarada Silchar Madhya Shahar Sanskriti Bhavan da pangthokiba khana nainabagi thoramda Loop ki President Dulal Mitra na mifam apoi bikhi Thoramda Manipuri Sahitya Parishad Tripura ki President L. Biramongol Kasar Jila Shramik Neta Rafi Uddin Amasung Assam University ki Potharapa Professor Rama Prasad Pishasna Ikai Khumna Jaba Mithung Singoi ki Thauramgi Akhana Bawangangloi Oina Barak Upetaka Bongo Sahitya o Sanskriti Sammelan Kasar Jila Committee ki President Sanjib Dev Loskor Amadi Manipuri Literary Society Assam ki President L. Manglimba Sarukya ki Thauramgi Ahobada Molina Singha ki Kambuna Sayoi Seisakhe Loop ki General Secretary Wangjam Brajabasina Taramna Upagi Warul Thamkhe Thauramda Irabot na khunai gi damakta kathok lamba amadi Laumina Chingbagi damak awang nongpok Bharata mahangna tawbiramba thaudang kya gi matangda palladuna wangangkhe Mifam asida Wangjam Brajabasina iba aikhoida Jananeta Hizam Irabot ki khudol haiba larik ama sufongkhe aroibada L. Bir Kumarna thagat wahai phongdokhe Lakhipur ahal marupna silangduna ngarang leipapuk panumita Khorirol Sanglen Lakhipur da malemgi ahal gi numit pangthokre thauram hawgolakpada Lupki VP Professor G Narahari Sarmana Lupki Pheral chingkhatke loinana Lupki Laikhitrapa singi maphamda leisunu chingba katuna ikai khumna jakhe thauramda saknai raba sikhavit ahum thoidingjam Dhirendra Ayekpam Kulachandra Masung Adibam Nipendra Sharma gi maphamda Senior Citizen Award piduna ikai khumna ba utke numida siga mari lainana Lupki VP Khaidem Gaurahari Thauburen Ingudam Binod amasung ngamthang Thauburen Sagapam Biren wangangkhi Poirei amai loisangi chatharakpa thauram parengi matungina handak September gi tang 13 tagi hauduna Assam gi mafam da joina khunda laitaduna laikhraba meitei kungang singda khunthokpagi thauram pangthokre khunthokki ba kun sing adudi Karbi Anglong district ki Amrajan Hatigor loinana Golaghat district ki Lakhinagar hairiba kun sing asida khunthokki bani haire thauramga mari lainana ithau ikan sidaba poirei laining laisonbu chetna thajariba machamanai pumnamakna punna yokhat minasi haina poirei amai loisang Mongolpura samgi pau asina haire Protection and Preservation Committee Manipur PPCM gi bidyang makhada lamyan ba irapot ningsing thauram observation committee na sinduna
September thabung mama chatharkiba lamyanba irabot ningsing thauram adugi sarukama oina September gi tang kunthra da Jawaharlal Nehru Manipur Dance Academy da pangthokiba state level open patriotic song competition adugi result lauthokre competition asida Nomita Yangkhom Khurai Puthiba Leikaina ahanba mana Lokram Malem nganba Takiel Khongbalna anisuba mana aduga Thokjom Lan Khomba Kongba Laisram Leikaina ahum suba mana lauke ahanba ani suba amasung ahum suba manada mathangsina lupa lising kun lupa lising tara manga amade lupa lising tara selgi mana piki hairi Malem ima kanbalup kanglaipak na sinduna Imphal West ki Langol Thongak Lairembi Mitei Lekaida Lamyan Bahizam Iraport ki chamaga kunipan subamapok kumon thorom pangthokre Thauramda Advocate Khumuksam Singlen Lupki President Yumnam Komolini amadi Lupki Advisor Taurangbam Birjitna Mathangsitna Mithunglen Mifamapu amadi Ikai Khumnajaba Mithung oina Daista Pamki Tripura Public Service Commission gi parikha da mai paklaba mitei macha ahum luinana tongan ba hiramda mingchat purakraba gold medal amadi PhD phanglaba mitei macha taruki maphamda Manipuri Sahitya Parishad Tripura na ikai khumnakre September gi tang kunthra lamyan ba hizam irabot ki mapok kumon ga mari leinana Agartala da pangthoki bathoramda andak chahi gi TCS da mai paklaba maibam purba amasung Laifrakpam Thompson aduga TPS da mai paklaba Ketrimayum Devajotida Maibam Chandrakanta Ningsing Mana Pidunai Kai Kumnaki Thauram aduda gold medalist ani T Somadatta amasung F Anindita aduga tongan ba hiramda PhD phangkiba mioi mari Dr. Sudesana Manipuri Dance Dr. Mayengbam Ajoy Physical Education Dr. Bithi Singha Botany amadi Dr. Mitali Sinhada Sanasam Kamini Kumar Memorial Special Award Pidunai Kai Khumnaki Thaurumaduda handak chahi gi ICS amasung Madhyamik Parikha da mai paklaba Manipuri Mahiroi Marfutara Nipan gi maphamda tongan ba award amadi sel gi mana piduna pugning thogot ki haina Agartala dagi RK Tarunjina paudam lakli Manipur da hauzik oriba phiba masina maram oiraga rajya sidagi laibak asigi atai maphamda chathok session tawbada flight ki mamal khara hanthan binaba rajya sabha gi member leisemba sana jawbana kendra gi civil aviation amasung tourism mantri K Rammohan Naidu gi maphamda ai bacharol thaduna taksin khre Manipur da thokliba iranga sinamaram oiraga mitei singna National Highway number 38 Imphal Jiripam lambi amadi National Highway number 19 Imphal Dimapur lambi chatpa yadaduna leirakli maramasina analayeng amadi mahiroi singna flight ta chathok session tawnari adubu sel thungi marang kaidaba singdadi thoidokna awapa mayoknari haina mahaki cherol aduda hairaduna flight ki mamal khara hantan binaba haire Yamna nungaitaba thodok amada ngarang nungthil Thailand gi Bangkok ta achenba school bus ama khanghauduna mai horakpadagi bus aduda tongba oja amadi mahiro yauna punna mioi kunmanga sire capital Bangkok tagi kilometer chani ge angkhai thapna school gi educational trip ama gari aduda mioi nifumari tongduna chatpada mioi nifumari tongduna chatlingaida thokhiba thodokni hairi Lakhipur online channel asibu yengbiri basingna pawa sibu like amadi share tawbiu amadi hojik phawa channel asibu subscribe tawbidri basingna subscribe tawbiu aroi bata maru oi pau amukhanna Kasar jila gi Kategora Kusiar Kul Bazar da dukan mapan maina tumna chakre Jananeta Hizam Irabot Sri Tirakha Committee na Irabot ki mapok numit pangthokre Korirol Sanglen Lakhipur da Malemgi ahal ki nimit pangthokre State level open patriotic song competition ki result lauthokre Tripura gi mai paklaba mitei masa mahiroi sing loinana atai gold medal amadi PhD phangkhraba singbu tharam nokre amasung achenba school bus ama khanghaudana mai horakpada bus aduda tongba oja amadi mahiroi yauna mioi kunmanga sire
Lakhipur online YouTube channel gi pau sandok chaba ngasigi oinadi matang asidaloi jare.